इंडिया की प्रेसिडेंट की मिंगदा मणिपुर की कॉन्स्टिट्यूएंसी सिंगी ngam नौना याथोकननबा अमदी कॉन्स्टिट्यूएंसी खाइदोकननबा गेजेट ऑफ इंडिया की अखनबा ऑर्डर थोलकले चिंगी डिस्ट्रिक्ट सिंगी तोंगानबा लैंड लॉ सेंबदा चिंगी मियामना अयाबा अमदी एलियनेट ओइदबा मओंगदा सेमननबा लेंगाक होनबियो हाइना आउटर मणिपुर लोकसभा की एमपी डॉक्टर लोहो फोर्जेना फोंदोरकले गवर्नमेंट स्कूल ओजासिंग की आरओपी 2019 सेमदोकपियो हाइबगी डिमांड ngasi ओजासिंग न खुयातोंग द लैबा जेडीओ की ऑफिस ममांगदा कुताक चरा हेनबगी खोंजंग चंगसिंग बाहुसे मैम बखरमजरे दम यंगबिरि बसे इम्पैक्ट न्यूज ने पिंकी ओक्रम न हुजु पुंजा सिफाउबगी मरोइबा पाउसिंग मियाम द पिजरी इंडिया के प्रेसिडेंट की मिंगदा मणिपुर की कॉन्स्टिट्यूएंसी सिंगी ngam नौना याथोकननबा अमदी कॉन्स्टिट्यूएंसी खाइदोकननबा गेजेट ऑफ इंडिया की अखनबा ऑर्डर थोलकले मणिपुर यावना असम अरुणाचल प्रदेश अमसुंग नागालैंड की कॉन्स्टिट्यूएंसी सिंगी ngam नौना याथोकननबा अखनबा ऑर्डर असि ngarang प्रेसिडेंट की मिंगदा थोलकिबनी ऑर्डर असि की मतुंग इना इंग्लिश इंग के सुपना निपांदा इंडिया पुंबा की ओइना ngam याथोकनबा की ऑर्डर थोकपा मतम अदुदा मणिपुर की ओइनदी लालहौबगी इरांग कनबना यावखिदबनी हौजिकती स्टेट असदा लालहौबगी इरांग नेमथरकपा अमदी लॉ एंड ऑर्डर की फिबम फगलकले इंडिया की प्रेसिडेंट ने स्टेट असि की हौजिक ओइरिबा फिबमदा पेनबगा लोइनना डिलिमिटेशन एक्ट 2002 सेक्शन 33 की मनुंग चन्ना मिखलदा मदुगी मतुंग इन्ना मिखलदा मियामगी मिहुत खनबदा लाइननबा स्टेट असि कॉन्स्टिट्यूएंसी सिंगी ngam याथोकननबा अमदी नौना खाइदोकनबगी थबक पाइखतकदबनी हाइरी मणिपुर की ओइनदी इंग्लिश इंगनी के सुपना निपांदा इंडिया पुंबगी ओइना कॉन्स्टिट्यूएंसी सिंगी ngam खाइदोकनबगी अखनबा ऑर्डर थोकपदा यावखिद्रबसु इंग्लिश इंगनी के सुपना तरातरुकता स्टेट असिदा पालंबा कांग्रेस लेंगाकना डिस्ट्रिक्ट मापन लेरंबदगी डिस्ट्रिक्ट तरेट अमा नौना सेमदुना कॉन्स्टिट्यूएंसी कया अमा डिस्ट्रिक्ट सिंगदा चलहनख्रबनी मणिपुर द लैरिबा चिंगी डिस्ट्रिक्ट सिंगी तोंगानबा लैंड लॉ सेमबदा चिंगी मियामना अयाबा अमदी एलिनेट ओइदबा मओंगदा सेमननबा लैंगाकना चेक्सिननबा होनबा मथौ ताई हाइना आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मिहुत लोकसभा की एमपी डॉक्टर लोरहो फोर्जेना फोंदोरकली देनी सैजा लैखिदबगी इमुंग मनुंग की अवाबा हंगबा लाखिबा डॉक्टर लोरहोना पाउमी सिंह उनबदा चीफ मिनिस्टर ना हंतकी असेंबली दा पुथोखिबा चिंगी तोंगानबा लैंड लॉ सेमबगी मतंगदा महाकी मोट करी लैबगी हाइना हंगबगी वाफमदा मसी फोंदोरखिबनी महाकना मखाताना फोंदोरकपदा मणिपुर दा मतम कुइरबा ममांगदगी चटनादुना लाक्लिबा MLR अमदी LR एक्ट असिना चिंगी मियामगी अनिंगबा अमदी अपांबा थुंगहनबदी ngam अदुबु तोंगानबा लैंड लॉ अमा सेमबदा चिंगी मियामगी अपांबा अमदी एलिनेट ओइदबा माओंगी लॉ अमा सेमबा मथौ ताई लॉ असि सेमननबा होटनबदा लेंगाकना सुचेक्सनना होटनबा मथौ ताई हाइना फोंदोरखी I think the government must seriously work towards it. You know, the MLR Act, which has been there for a long time, somehow has not been able to address the desires of the Hill people. The pushing forward of this particular act to impose and then to bring it under the purview of this MLR and LR Act, though that is the desire of everybody, I think this is not acceptable to many of the Hill people. And so a separate law, not separate. It should not alienate one another, but it should be a separate law which is acceptable to the Hill people. And then only I think development will come. नाकल रोमदा मणिपुर असी तोंगान तोंगानबा कम्युनिटी कयाना पुल्लगा खुंदाबा स्टेट अमा ओइबना फुरुप सिंगी मसा मसागी तोंगानबा अपांबा लई हाइना लोकसभा की एमपी असिना मखाताना फोंदोरखी महाकना हाई कम्युनिटी सिंगी मसा मसागी अपांबा लईरबसु अमत ओइबा वाखलोंदा पुन्ना होटनामिनबा चंगी मसी माइ पाकना होटनबदा लेंगा की एम्प्लॉई सिंगी चावरबा थौदांग लई एम्प्लॉई सिंगना चिंगदा चतुना थबक तौनिंगबगी अपांबा लईबा ताई चिंगी मी सिंगना तमदा चतुना अमगा मतेंग पांगना निंगबगी अपांबा लईबा ताई हाइखी मसिन स्टेट असी तंगदु लैताबा पुरकपा ngam हाइना फोंदोखी लोइनना लैखिद्रबा देनी सैजा असी बीजेपी की ओपोजिशन एमएलए अमा ओइना मतोमदा असेंबली दा कारखिबा लुचिंगबा अमनी महाकना बीजेपी की एमएलए ओइरिंगे मतमदा पार्टी अमा थादोकलगा पार्टी अमदा चोंगसिनबगी वाखलोन मंगोंदा लैखिदे पार्टी अमगी आइडियोलॉजी ngakलबा चटखिबा लुचिंगबा अमनी हाइना महाकना लैखिदबदा अवाबा फोंदोखी
Mr. Danish Haija, he has been an icon in itself. You know, when we look at the political history of our state, at one time he has been the only lone opposition member. But I think I admire the commitment that he has. And I think if only we have people committed to a political party, their ideology and things like that, they must be given their room, their due place. He has been one of the good leaders from the hills. Chief Minister N. Biren amadi BJP Manipur Pradesh ki maru oiba luchingba kaya na sungasi ayuk Imphal gi Nagaramda leiba laikhidraba Deni Saija gi mayumda chattuna imung manungi awabada saruk yakre loinana BJP Manipur gi luchingba asina Laikhidabada Chief Minister na awaba fongdokre Tangkhol community da pokpa Deni Saija BJP Manipur ki oina singthaba yaba luchingba amani Ukhrul Assembly constituency dagi BJP ki MLA oiba Naga Machada mahakna ahanbani masagi anaba amana maram oiraga mahakanang Imphal gi Mangal Hospital da laikanaba ngamdana laikhidabani panba yabadi Deni Saija Manipur gi term anirak Chief Minister oiramba laikhidraba Yangma So Saijagi Machanupani Manipur Legislative Assembly election da Englishing Anida BJP gi mirep oina mai paktuna term ohumlak thangna na MLA oirami Deni Saija masagi chahi humfu manga sukre mahaki loina bi amadi machanupa ahum machanupi ani leihori Koi Manipur yamaru ina Tangkhul community singi marak tasu Saijagi family herga koi na hena Kangnare, aduga yamna respectable to a family background, aduga masamak BJP gi MLA amawena kaktanataba state chigi apunba singtam khaidaba masada communal gi wakhal leitaba jat bijat gi wakhal leitaba yamna mi phaba haibatar yam mi phaba chamba aduga leader amakak Manipur gi leader. He is not only for Ukhrus ngasi di ma isor gi khoya khada ma Satkare, adu mana pirma message mana santuamba warol sing koi Manipuri punamangna koi amatoina singtam nuksinana leiba singtam gi khenaba thamdaba aikoi amatani haiba wakhalon adu aikoi da ningsingaga lehauragani Manipur Lengakne Skoloja Singi ROP 2019 rectification tau haibagi wakata ngasi dagi oja singna khuya thong da leiba ZDO gi office mamangda khuthang charai henbagi khongjang changsin ba hokre Council of Teachers Association Kota na sinduna pangthokiba khongjang aduga mari leinana Kota gi co-convener Dr. Ritendro na phongtokibada lenga ki employees sing the 7 pay pinana ba ROP 2019 thorokpa matamda primary dagi higher secondary level fawda leiba oja singi oja singbuna 5th pay gi scale oina pinana ba order thorokpa se semdokna ba Kota gi makhada oja singna khongjang kaya changsinduna lakli khongjang gi saruk ama oina Manipur gi district 13 maktada oja singna paksana wakat mifam famkre madu fawba lengak asina tarak tabadagi oja singna ngasidagi hauna rally hunger strike asi changsan ba hobani haiki ningsing bayabadi oja singi ROP 2019 asi semdok pide haiduna Kota na chai asigi bosem amadi kosem na lauba class 10 amadi 12 examination boycott tawgani hana laukthokibani adubu lup kayana mairoi singi yenglaga boycott ki khongjang handokna na appeal tawrokpadagi Kota na boycott handokhibasu laikhrabani School education haisida akhoi oja singi maikai dagi di hairiba government na 7 pe haibase oja singi haibadi primary dagi ne higher secondary level fawgi ki lairiba oja singi mafam dadi akhoi 5th pe da amuk handaraga pibi banina masi oja singi future da karimta leitaba yamna ninghanaba ningba kaiba adumba pe amuk oibanina singi hairiba asoiba pe haibase masi government gi side dagi athubada akhoi sengdok piraktuna semdok piduna oja singbu nena ta na sorokta thoktana lamjaw da thoktana hunger strike na singba Tahun bidanaba government side appeal tawjar Thobal District Commando gi team amana ngarang numidang pung 8 taba matamda Wangjing gi YK College maya dagi mioi amadagi masing yamlaba WY tablet amadi heroin number 4 gram kuntra taruka konana fare Thobal District Police ki SP Dr. S Ipomja ki metyang makhada additional SP Operation Sachidananda Soibam OCN Sadanandana luchingba kangbu amana Thobal District ki manungchanna Wangjing gi YK College maya dagi mioi amadagi WY tablet lising mari amadi heroin number 4 gram kuntra taruka konana fare Faraba mioi adudi khongjom sagai khongdagi haigurujam punsiba sing chahi kun mathoi apokpa laikhidraba ais samungawni hairi Faraba haigurujam punsiba mangondagi fagalakhiba potlam sing aduga konana Thobal Police Station da sinakri hairi
DM College of Teachers Education Sinduna Lamlong Higher Secondary School the annual Community Contact and Extension Program Pangthokre. Thoramadu the Saruk Yakiba DM College of Teachers Education gi Assistant Professor Dr. T. Surendra Nahai B.Ed Amadi MS syllabus the Yauba Maru Oiba Thoram Amani B.Ed Tamliba Mahiroi Singna School the Satlaga School the Lairiba Mahiroi Amasung Oza Singa Kamdauna Loinagani Haibagi Pandam da Maru Oina Thoram Asi Pangthokpani B.Ed Tamliba Singna Manipur da Changbada Kidaba Amadi Oza Amu Oibagi Gun Chienba Loinana School da Lairiba Kudong Chadaba Sing Mapung Fana Mayok Nabangam Nanaba Training Asipi Bani Haiki. College khaktak khoina training si yada school la chatlaga school la kaidawrige school se aigini school la lairiba satri sisu adi school da lairiba oja sing su any school gi problem mayam sing se face tawna bo hona ba kanda ki handaba social service ta honing ba class khaktak nataba adugumba poto khoina angang sing khoi gi BEd training sing se ai khuding gi hek program se torpati khoi sathabani torna ba hona ba kanda khoi college gi khoina piri ba se dustbin syntax tawjai kana adi exercise book tawjai item mayam ma khoi gi college gi fundagi habadi union gi fundagi khoi ngamba level da hona jai practicing school si Gadi BEd college koi hingbangam daba school sing gi mateng lobadana tana school su mateng piba hai tare ne loksan batang na tana koi pithok basu koi tamdaba yade hingmana bade yade school su akoi gi BEd college dagi oza laktraga di makoi gi su oza hana gi oza sing tantharakpa aduna akoi gi training sing sina ano method mayam talak pada makoi mami mana singakpa school na su akoi darkar oi akoi na su school darkar oi haibagi wakal onda community contact program haidana ngasi 29 February sida koi pangtok sabani Matang Swaisa break Amalozage break Matungda Pikliba Angang Sing the Chatharakpa crime Tingnapagi Pandam da awareness program ama Saumbung community hall the Pangtoki Baki Pau Amadi Manipur Masung Malem Gitongan Tongan Ba Ipau Sing Puduna Lakjage Impact News Pumiyeng Taduna Labio Mayamba Mukan Taram Nok Cherry Bulletin Sigi Makata Pau Miam the Pizari Pikliba Angang Sing the Chatharakpa crime Tingnapagi Pandam da child protection, child marriage and adoption Habi Hiramda Nongmagi Oiba awareness program ama Saumbung community hall the Pangtokre District Child Protection Unit Imphal East Department of Social Welfare na Sintuna Thoram Adu Pangthokibani. Thoram Adu ki saruk ama oina Saumbung CD Block ki oina Village Level Child Protection Committee amasu semki. Thoram Adu da mari leinaba pradhan amadi members sing na saruk yaduna akhang ahikayana wangang ki. अखोई विलेज लेवल चाइल्ड प्रोटेक्शन कमिटी से अखोई इम्फाल ईस्ट या मरु ओइबा हौजिकान मखल मखागी क्राइम याम अंगांग द चथरगलिब से मसी थिंगनबगी नमक्ता ग्रास रूट लेवल दगी अखोइना मोबिलाइज तौरकांदा विलेज लेवल चाइल्ड प्रोटेक्शन कमिटी से सेमजरकांदा मसी कॉम्बैट तौनबगी नमक्ता मेन ओइना तौजबनी अखोई सौमबुंगी अखोई CD1 इम्फाल ईस्ट की CD ब्लॉक 1 से मसी 11 GPs ले मसी लोइनमक नसीगी फंक्शन सिदा कनो लेंगबिरा अखोई मोई लीडर सिंह हाई तारे को प्रधान सिंह ऑनरेबल प्रधान सिंह लोई लेंगबिरा बनिया वार्ड मेंबर सिंह मोई उप प्रधान सिंह लोई याउबिरा कांदा सिदा फॉर्म तौरिबा विलेज लेवल चाइल्ड प्रोटेक्शन कमिटी जे ngasi फॉर्मली फॉर्म तौरेदा Moirang Range Forest Office ki manung chana laiba self help group sing ki oiba one day advocacy cum training program amangasi Churachandpur district ki Lai Manai Kabui community hall the Pangthokre Vandhan Vikas Kendra ki saruk ama oina Ministry of Tribal Affairs ki sentang makhada Bisnupur Forest Subdivision na sinduna pangthoki ba thauramatu ka mari leinana Bisnupur Range Forest Officer S Ratan Kumar na jungle da phangba haira sing manghandana thamduna income generate tawduna iromdom hingba ngamnaba ki pandamda advocacy cum training program asi pangthokpani forest kanbada khunja sing gi su achauba thaudang lai haina S Ratan Kumar na phongdoki thauramatu ki manung channa fruit processing ki pothok puthok pada sizinagada Moirang Forest Division gi manung chana laiba KK Hautak Gothol Lai Manai Kabui Village Khoranta Khuman Amadi S Fangjang Village ki self help group tara manga da value added tawbada sizinanaba potlam singsu yentokhi English singani ge supna tarama pangi February thadagi ngasi faubada retired chatkiba minor irrigation ki staff singbu farewell pibagi thorama mangasi lamfel da laiba department asiki office da pangthokre all Manipur minor irrigation department employees association asinduna pangthokiba thorama duda retired chatkraba staff yakai manga da achamba khudol tamduna ikai khumnabu utkhi ngasi ki thorama duda department asiki chief engineer Ais Brajendra EET Ais Dayananda EES Betamex EEL Chetan amadi all Manipur minor irrigation department employees association gi president S Sanjit na chingba miyoi kayana saruk yakhi
Hauzik sanabagi pau. Hauzik chathariba Hero I League ki league match ta Real Kashmir amade Aizol FC anina hauzik lamba taunari. Hariba match asi Srinagar gi TRC Polo Synthetic Turf Ground da ngasi nungthil pung ani taba matamda ki sanaba haukhibani. League asi ki ngasi sanagadaba ani suba match ta East Bengal amadi Churchill Brothers anina lamba taunagani. Hariba match asi ngasi numidang wairam pung mga taba matamda Kolkata gi Yuba Bharati Kringangan Salt Lake Stadium da sanagani. League asi ki ngasi sanagadaba ahum suba match ta Kerala Gokulam amadi Minerva Punjab anina lamba thengnagani. Kerala gi AMS Stadium da sanagadaba match adu ngasi numidang pung taret taba matamda sanaba haugani. League asigi ngarang sanakiba league match ta Chennai City na Indian Arrows pupanjil ani sunoda maithiba pikre. Mumbai gi di Corporate Ground da sanakiba league match atu da Chennai City gi panjil adu Fito amadi Y Katsumi anina match ki nifunipan amadi humfu suba minute chankibani. Melbourne da hauzik chathariba Women's T20 World Cup Cricket King asi sanakiba ahanba match ta India na Sri Lanka bu wicket tareta maithiba piduna cup asi ki final changkre ngasi sanakiba semi final match adu da Sri Lanka na hana batting tawduna apibo over kunda wicket mapan tura ka rancha maga tara humdoi lauduna pandam thamkibani madu ki pakhumda India na apibo over tara humdoi ga ball mari da wicket ahum turaga rancha maga tara taruk lauduna pandam adu yoba ngamki amadi Sri Lanka bu wicket tareta maithiba piki. Aroibada bulletin asigi headlines amuk hana miyam da thamsari. India ki president ki mingda Manipur ki constituency singi ngam khainauna yathokna ba amadi constituency khaidokna ba Gazette of India ki akhanna ba order thokle. Chingi district singi tongan ba land law sembada chingi miyam na ayaba amadi alienate oidaba maongda sem thanana ba lengak to khona biu haina outer Manipur Lok Sabha ki MP Dr. Loho Fozena Phongtoraki. Amasung government school ki ojasing ki ROP English ki nigasuk tara mapan sem tok piu hai ki demand da ngasi de ki ojasing na kuya atong da leiba ZDO ki office mamang da kuthang charai hen pa ki khongjang changchin ba hokre.